ngasi leiriba chief minister kwaidagi machin thiba minister oidaba ngangba number 1 de manipur ji thoi birang ju mohoi da thon mani leiriba education minister asi ma yamna matik chadaba minister amani haibada haman matholoi ma mamit pali mana pali leitiengi mamit mana ni pali ba machin su leitiengi ni अखोगी लोक सभा इलेक्शन ममांग सु थामनी की मनुंग दा हाइदोनी ना इलेक्शन ए लोबक थामनी दा हाइदोनी हाइबिरे अगस्त की तांग तरे इमजकेशन मिचिगी असिदगी हौरगा अखोई सीट्री फावबा चरा हनबी खोंजंग जेसिना चंगजे लखनी ngasi अखोइना प्रेस मीट तौजरी बिगिसिगी मरम सि एजुकेशन एस डिपार्टमेंट सिगी मल्टीटास्किंग स्टाफ 2016 2018 हाइरिबा चही सिदा गवर्नमेंट नोटिफिकेशन थोक्तना रिटर्न भाव लोइग्राबा ngasi phawda result si assembly pham khudingi result haidok bigine swa haidok bidaba masina maram oraga ekhoi si government side so khoi tangna biya ba tangna re ngasi phawda haidok bigi mami si udaba adu akhoi gi MTS ki result si lograba matung da lakpa atop department sing di result si loina haidok piraga join bau tongna re na hairiba multitasking staff sigi matang si lakpa da ino buda koi handaki joji phami ba assembly session manung sida koi MLA Saranjit na education minister da hang bo hang gi pokhum munna ta chai hairiba pokhum sida Saranjit na hang bada hari result si haidok pina bakana ma assembly da taksili adubu leiriba education minister si ma yamna matik chadaba minister amani haibada haman matholoi ma mamit pali mana pali leitiengi mamit mana ni pali ba machin su leitiengi ni hangibu hangda ujisu leiriba MTSC law and order ki situation na maram orga haidok tabani atop department ki haidok bising deri law and order ki problem leitabra sima han wang wani thamjage ani subuda financial constraint leibadagi leibane adu financial constraint si karamba chahi dagi karamba soktagi leibano haibga dasu khummangamdi madu mantri amagi lichat native tasena multitasking staff haibasi yamna handaba post amo oida ojaragasu hairiba post si yaudana ini department khudi makta chakap yaro akhoi mateng yaudana hingbisu yaro department singsida the multitasking staff ki result si akhoi gi lok sabha election mamang su thamani gi manung da haidoni na election e lobak thamani da haidoni haibire ngasi gi leiriba chief minister kwaidagi machin thiba minister oida bangang ba number 1 de manipur ji thoi birang ju mohoi da thon mani ada hairiba multitasking staff si result ji hadok pidabana maram orga khoi changjen da khongjing yam changchele adubo aroiba phirep khoi jesi gi site gi laiba tang taruk phawbisi ki manung da lengang na akak na ba matamama pibiro haibiro karigma tarik taruk chaw si phawbu gi manung da ekhoi da akak na matam mafam haibi da ba taragadi thangna ba numit tang tare imja gaisa agas ki tang tare imja gaisa numit sigi asidagi hauraga ekhoi sidri phawba chara hanbi khongjang jesina changjal lakhani hairiba chara hanbi khongjang asi ai samak yauna phamjagani hairiba hunger strike si changjal ba matungda tholakpa afapata daita punumak mamit makhong pandraba ngasi ge lenga asina daita oigadobuni haibisima khoi jesigi magedi gi thamjag ngasi tawriba multitasking staff mi chamri ke tarong tu lawgada basida mi lising kaya gi result si chachum na namsalaga thambi basi yamna mong hoktaba mathong chadaba lenga amagi niyom ni aduna hairiba result se thuna haidok piu masida maram barga ekhoi gi multitasking staff ki DPC yagiba mayam sigi manungda 50% above the is baroiba government ki service to yaro do mayam si yauri maram aduna hairiba is baroiba sing sigisu atopa package ama sinbiraga hairiba mayam sigisu mating pangbiu haibisima JC ki bageti ki thamjage thank you